ngasi phongkiba tungan manipuri si phongsinga masum thokiba thawdawa thoksingdagi maruibi I pausing myamna thamjagi hanbada Hatlaba Modeler amagi makhong fris manungda Leiramle masagi sei kunga taruk surabi model soigi makhong singadu haksangi saruk singadu kaknabagi sejinakibu khulai singadu loinana Hong Kong gi mapanda lebi yum amagi manungda refrigerator amagi manungda phangkhre amasum myat aduga mari leidana miyoi uhum maran sire haina Hong Kong police na ngasi phongdokre police na model Ebipsoi gi haksang gi saruk singadu irai numita phangki edubu makhoi na hauju pawba magi makhok sama masu makhut sing kadai da lei habidu khamngamdri police statement amagi matung ina sen thungi mayol adugi rural times port district thawdo mapam aduda mid slayer ama amasum electronic show ama makhoi na phangki law officials moreko fashion magazine gi digitals cover da handak yaw ki ba mapam dugi influencer soigi tamthiba mior aduna mafam asigi tabloid singbu thamoi sonkre drone singama sum app selling team ama yauna authorities na ma haksangi lehauri ba saruk singa du thiri case asida miyoi mari phare amasum ahum maran sikraina police statement singa ki adubu makoibu maming panduna masak takidi maral sikhiba singa du ningto kaba numita mafam dugi court ama da puthok lagani mafam dugi broadcaster TBH bina police ki warol paladuna soyi hanagi mapureba Alex nong thangja numita fakre aduba haujuk phawbot maral sidri aduga maki hanagi makubok amasum magi masan manado mihat pegi maral sikre soyi hanagi manebo adusu fare amasum case asida apanwa pibigi maral speak sikre masagi sai kungani pan surabi model si lepapo panumita masak ukhidabani amasum maku phangkiba Taipo district ikon konana masak ukhi haina su police naiki Makasa tharakpo ina to papaw mana election petition mangagi makhata bu royal ngasi sathragani sahi fajilaglaba tarani thoi suba Manipur Legislative Assembly sigi pangthokiba mikalda mai paglakraba apunba MLA humfugi manungdigi kunga mapan gi mathakta tuan election petition sing file torokibagi manungda ama withdraw tokraba lemhoriba election petition kuntraga mangagi mathoktabu royal sing High Court of Manipur leptana sathrakigi manungsana hayeng su court asigi bench ani da pun election petition mangagi makataba royal sathagadori court asigi acting chief justice oiriba justice MPH Murandans ki bench ta hayeng makataba royal gidamak list toriba case sing di MLA thoksum radesham amasum atopami ani gi mathakta Moirang Them Okendro na petitioner oidon file torakpa election petition number 22 of 2022 miscellaneous case election petition number 18 of 2023 143 of 2022 144 of 2022 170 of 2022 189 of 2022 196 of 2022 197 of 2022 Moirang Them Tom Sana Nong Shabana petitioner oidon M. Okendro amasum atopami anigi matakta file torakpa election recrimination petition number 31 of 2022 miscellaneous case election petition number 61 of 2022 62 of 2022 amasum MLA Radeshamna M. Okendro amasum atopami anigi matakta file torakpa miscellaneous case election petition number 4 of 2023 54 of 2022 amasum election recrimination petition number 19 of 2022 ni bench asimakta list tawriba anispe election petition na MLA Sorakhabam Rajian ki mathakta arubam ibotomina petitioner oidona file thorakpa election petition number 28 of 2022 miscellaneous case election petition number 192 of 2022 MLA sina arubam Ibotumbi gi mathakta file torakpa miscellaneous case election petition number 175 of 2022 8 of 2022 ni aduga ahum suba case na MLA Khombadabam ibom samasum atopami ahungi mathakta Khetrimayum Berena petitioner oidona file torakpa election petition number 10 of 2022 miscellaneous case election petition number 88 of 2022 89 of 2022 2 of 2023 3 of 2023 revisions petition J2 1 of 2022 2 of 2022 MLA sina Khetrimayum Berena amasum atopami ahungi mathakta file torakpa miscellaneous case election petition number 111 of 2022 election recrimination petition number 21 of 2022 212 of 2022 ni amaramda hayeng court asigi justice antem bimols ki bench makhataba royal sathanabagi dama list tawriba atop election petition na housing minister oiraba thongam bisorjana masum atop mi ani ki mathakta sherab neken file torakpa election petition number 4 of 2022 sanglapam
Preciosina Tonga Bishorjina Masum Atopamio Amagi Matata file Torapa election petition number 27 of 2022 Duga. TH Bishorjina Sanglapam Preciosina Masum Atopamio Amagi Matata file Torapa election recrimination petition number 20 of 2022. Seram Nekanamasum Atopamio Anigi Matata file Torapa election recrimination petition number 2 of 2022. Miscellaneous case election petition number 102 of 2022, 108 of 2022 Ado bench asida list tauriba top election petition naman na MLA mayang laman Rameshwar amasum yu mga gimatakta Yengkhom Surchandra na petitioner oiduna file torak pa election petition number 5 of 2022, miscellaneous case election petition number 11 of 2023 MLA na Yengkhom Surchandra amasum atopa miyoy mari gimatakta file torak pa miscellaneous case election petition number 10 of 2023, 70 of 2022, 8 of 2023 amasum 9 of 2023 ni Panbayawari Pangtok Riba Mikala Dugi result Mars Taraga mga English nga niga kung ganito ay laktok kibaga pantado na file taunar kiba election petition singa sigi manungda petition karagidi aroiba wayelgi saru oigadoriba issue sing High Court of Manipur gi maikay digi pirakiba direction singi matungina frame tawkiba yaurabani loina na election petition karagidi atubu matam na aroiba oration purakani haibigi thajaba thamnaribani hainasu pawusta phungdorakli Makasa tarak po na to papao mana Congress miyam gidamang Kathuklaba party ni miyam gidamang kathukpagaloy na natabag tawki gani. Sa diskata pangthukliba Congress ki marfuga mga suba plenary session da wangang laduna Congress lusingba Rahul Gandhi na phungdokibada Congress party miyam gidamang Kathuklaba party ni makata na miyam gidamang kathukpagaloy na tabag tawki gani hari. Hiramasiga mari lain na Rahul Gandhi na makata na phungdokibada handak magmasana lusing duna sakiba kilometer lisinga mga satreka humpusang Bharat Joro Yatra gi khongsat aduda anoba makhalgi experience ama thengnaki amadi khongsat aduna maram oiraga party sigi mapangal kan khalakli Bharat Joro Yatra khongsat manungda politics ki matang wari sanakide khongsat aduda saruk yari basingna amaga awanungai wari sadun yamna nungsinaba amata oibigi wakalonda satminaki amatu oibe India gi saktam sagana bohana bada lining lesul gi khenaba thamdana nungsi sanana hingminaba matoktai Bharat Joro Yatra gi kanaba makhatana phangana bagi damak leba sigi nungsup thangba sarukta gi horaga nongpok thangba sarukta khongsat satnaba makhatana honakigani khongsat asina leba asida leiriba laira ina kunba thak manadaba miyosina karama phigam de hinglibage haibadu hakthengna khangmangki khongsat asidagi magna wafam kya tamjaki amasum tamjaningai su oiri khongsat asi satpa horakpa matamda ayu khudingi mahak matau kramna sangkraba khongsat asi satkadoriba no haina khanki adubu miyam puna satminaki ba khongsat aduda mahakki wakhalamadi hakjang sokthaba phawkidi maki khongi sarukta sokpigi thawdok su thoki adubu miyamgi saknamadu ubada anaba phawkidi hairi makna makha taraduna Bharat Joro Yatra gi khongsat asina maram oiraga mathang sahida pangthokadoriba Lok Sabha mikhalda Congress ki mapangal hanadagi hena kan khalakpa amadi mikhal asida ahongpa kya lakpa miyam uba phanglagani hainasu makha tana phongdorakli ado hausikoi nadi miyam pawsisu matang se lusinjarage masu miyam puna anauba update ngaiminasi